ipa mai hore ahanba pandu Chingthau Pokpi Blue Valley Travels ki bus station Leibak sigi bus station sing masa nan batana bada handak ta makok thongki bani station hek changfam maktada ijat asibu ngak na bagi damak chawraba poster amada station asibu lu hena thamjaba sida jatri sing amasung lengbi rakpa sing pumna maki mateng nizari haina iribaduda mayek lana unanaba angango mai kapli station lu yengbada nungaiba ama poi taru tarui tanan tanali masana laba ching lemna uraba chawraba mathol anigi chandan machu tairaba mi ngaina famgi punna sawa masagi office na mamai makha ona lairibadugi mamangda icham chamlaba maitra baki hairang lairang singgi piktak tawba laikondu hek ubada mi pumna makta yengingba mapokali thamamba ahingni nongyai chabuk lolakpa matangni adubu thawmaina pungan ngali ningtham tha loirakpagi hanau pantha kai hoba menglama malang bana liri khongdai hulakpada thawmaigi mainganda hepal lepal singna mapok matang phajabi ningthijabi sanau singna thek nauganau jagoi laina sabagum bus thungba ngainariba miyamda yeninghalli nongyai chabuk lolakpagi kangsi makon tabada miyamdu ngaina sandagi wa thoknarai amana hai maitai pung oira maleda gari lakpagi saum amatta tade khummi amana minute 10 chapchana watli makoigi mi tarabadi nang chopchani manipur gi da natte chang naibada bharat pumba phawraba station ni chauchok chani ngai ni haigum laduna bus gari gi horn makol ama panglap laptana tarakle koithum naraba khonjel amana lauthorak patarai mi ngai biriba ibungo ibe masing pumnamak ahanba passenger bus nongyai matung minute 10 hek tabada station da yorak lagani mafam chana ngai binaba ningsingjari mi pumnamak gari thaugadauba mafamda thoknai kuide thojilakle chawraba deluxe passenger bus gari khamle kumthafam thong hangdoklakle jatri sing kumthanarakle nganaramliba miyam desu changsinnarai kumtharakpa singa konana yawi kana amana khutsoknai khurumnai harawnai mahi langnai maraksida chautam sangdam mapok matang phajari kuchu palabi thambal machu gi sari setpi mathon karakpi amana gari gi kumthafam daleb makhut yetna achauba handbag ama thangat nauriba khontok takorai chacha ho chacha kanasu kumlakte matungdagi kumthanarakpa mayamduna intharakpada lepa yadraduna mahaksu kumtharakle nupi machadu bo oglamba miyai chalaba ahanduna hai kanano ne ibema nangna kauriduba kanasu kumlakte appa ahandu kolkata dagi tongminarakpani ai munna khangi magi begni hayam laga lepliba miyamduda laina yengi appa mayam thokna khiba asomda yawam lagani ai amukte yenguge aigi suitcase asida laire bedinga trunk aniga gari da yawbani aigi ning thabani luggage ticket asini yengbiramu manaka leplega ahanduda chedu piram laga chen train nupi machadu gate lomda makutta bag tu pai gate wang malangkre kha awang lairiba saraktuda leptuna koyengi aman bakana su ute changak naringai kha pangna thauthharakpa gari amagi mainganda kha pangna chatkhriba lambi gi wangma lamkun lom lapada makokta ko yetpa manakta trunk upu macha ama thamlaga khuru khudak kunna phamliba ma urai gari mathang lakpana lanthokpa hek yadaduna ngai hak leplamlaga sarak wangma lana chelai nupi machadu manak yorakpada nupaduna hik kaplaga hairamlibadu tarai he nuksirabi ima matam kuirabagi tungda nacha ai yaujarakle thaujanbiyu nachabu hairamlaga laimai thapta sangdrong taaki amotpa uphun waifun makhutna khomi aduga chaikhatli makok thakta tanjasi mattara yaurai magi tungda lapna inarakpa magi appa mathanupigi nakta changsilaklaga yengi thaudodu masu ngahak ngakna mapa macha ani yengnai wadi ngangnade laimai thakta taribadu hik adu makapli machinda soli tatana he umapati he shankar changjari nakhong khada
Kappa makai kapluraga haugatlaktunna phaijom fizina mamai mami taithoi khuu lepak tana phamli matungda kana lei mahak khangde nupi machaduna tapna hairei chacha nangi handbag tapna leithoklei anidu ubada nokladuna haugalei ibema anina ichana kayada waraba chacha begsi kauram lamale apani aigi apajan salam alaikum khum jari saheb ipa kauthulure ichana kaya wana puragliba saheb waro bibaya deko lawi handbag tu nupi machadu dagi chacha nangi yum kayam lapi khara lapi bema mail mari manga yamna lapi na numit yamna thengle wasu waram lagani aikhoi gidi inak nakle ngasidi aikhoi da potharo kadi haibage apa nachana hairi base yamna chumi hodik si matamsu yamna phatre lutpat mi hat mi pun yamna tawre nasa chaba naharol singna menung si khangdriba sigi mathakta sifai singi petrol mata chadaba kambu thengnaraga yamna nungairoi ngasidi nungairabasu nungaitrabasu aikhoi da pothabiro mahosagi chingtrau pokpidu natraba imaibel singna nungyai itu yoba phau saheb madu itihas ki wa ohore amuk uba phanglakani thajadre chacha chatlasi aikhoi da potharurasi hayeng nok hek ganbaga adum chatpikho wai chiloidrani ibema warabasu wana chatkibana phaida karigi wai chingadoriba laihoba aikhoi yamna nungsathi horani lengna batawasi saheb maihak taknaraga nupadu yarakle makhoi ahumak awang pana kakhalatuna station manung amuk changlakle anakpada tharamliba jeep gari da kakhatlaga apa masana gari thoduna sarak paring awang pangna thogalaklaga maning pangna amuk lesinlaktuna chingjum tu rail dorban manaki achoga lambi tarakle yotli makhong ani lan tholaklaga lambi mayai maktada nongpok ona phatliba chek nunggi hojang manung changlakle hek changlaklega yumgi siri da phamlamba nupa macha amana thuk hogalaga lawrai ami iche hoi lakle gari tamna chansilai iche machemna khumi amir iche la gari dagi hek kumtharakpada machembu koli machemna su koli mokpabu amuksu pamkhatli aigi kari lairei furit khongrau khongub tofi sunaba lairei chacha su lai langanu chacha da salam tau chacha aigi ipani salam alaikum chacha alaikum salam hairam laga chacha na makut yet ting thoklai khut sokna si haibagum amir su machem da yenglam laga makut yet tu ting thoklai chacha ga khut soknai makok noli chacha awaba punamak kaurubagum mathwai tana noklei amir su noi tanja simaktada amir ki ami makok maru chetna khumladuna siri dagi kumtharei amir na chacha da tai mamabu chacha aikhoi gi ami mingdi memchana taklei nure begum mama gi maming khangde haigani ne amir aisu khangida mama gi ming khangde haibra machana apana mapa mama gi ming machana panba hona de hai natra apa chachana noktuna hairei achumbani amir ichana chumi nache na khangpot natte amir chacha da harau na nokladuna yengkhalai machem na hai guest room da amot akai sengdoksi thong hangdo ucho sengdo usi aduga ami chacha gi cha khara lonbiyu jeep gari da yauribo potchei sing thang thage sem sai apaga amir gi machem gana sasana chansilaktuna irai laina thangthai trang upusing chatlagi tawramba amir chacha gi matawdu sangtrak yengi yenglamlaga dari kakhatkiduna imung lomda changkhre machin mokpa ani saheb imung da amut akai chengdoklingai da ngaihak potharusi nura cha haibado phare saheb cha thaktrabasu yarani wana banabani karigi waru dage dari kakhatuna mi phampam kada apana chingduna changminarei animak tharamba sofa da makhoi animak phamthanai amir chingai changlai amir nang chacha ga wari ngahak sano apa pochai sing thang chaluke
Saheb aisu yaujage karigi saheb tana khamba nanghode sumangda leiriba chauraba trunk sing chachana tap paiduna thangjilai phampham kada yumbu du pot amata paiba nanghode Amir gumaigum yengi chachagi mataudu tanjatuda Amina su mafi marol hongdoklaga tholai chacha guest room asomda pothanaban hipnaba ningthina sem saraba hidan macha ama nakta table macha amaga chauki ama aniga lei kagi kha thangbada leiba thongdu Amir hangdokle hairai chacha bathroom asida leire ichen ising maising sapan thanamle mai ta thopa yani Phare Amir potharuro naha warani karisu wadida chacha bedroom da changkhre Amir phamung manakta thariba chauki duda changsinduna phami chacha tholakpada Amir chaga dabugum yengi aigi samse ubada ngaklarigani samna koi amatta kaklaktrabani yum yaudri phawa kaklaroi haiduna angawa malarini mandeda haina ringai Amina na cha lei hore taklaraduna makoi ahumak phamna phamka tana lagle ikoi na phamina duna cha thakmina ringai Amina na haudoklai aduga chacha chakna kamdauba cheng chak loinaba sem saduna thamjare enjang di kaya mathong chani thajadre hawai ga mana masinga tamangaire chacha na dum cha su thakle imphal da su charakle hojikpu karigi chak kadai dagino da saheb nongmada chara amatang charaga bu yarabadi asuk wana nomu bagi kari kana gani chakhom amatang oirabasu chadaba yade ngasidi aikhoigi mehman oirabani loina sem sarabani thongdi thongbiba tare sahebna chadaba yade hairaga icha nupi Amina na thonglaga chaga daba mangai adubu masu waramlani nongan ga tabasu pangwat watlamlaroi tokpana phareda saheb numidang ama chara hen babu kari leibano chacha adumna haibi kanu chacha na aigi dama kaya mwabi da I chak ai haktang thong babu kaya mwani haibage adubu pangal gi makut kamdauna cha dauriba mi atai gi di khangde aidi kari se honggoide ichana bu thongge hairabadi cha thok sungai waroidrane nangbo aikoi iche di chak thongba yamna haibani chacha mana thonglabadi aisu khara chaningi aigi su khara hapu makhon mayamak wawanoi chacha na bu yarabadi ai thongurage machin mopa changkhrabada mapana hairai saheb aigi ichanupi se mata amani nupa na hadagna towi nupi oibigi liri khoriba masada yaude ingau ngawi karam tawgadabano ai onthokna wakre ngawbanate saheb ai khangi ichang thobani ichang bu thaudraba nupa orabasu kari tawgani ihe atai dilairi saheb ki parichay aidi khangjadri Amina na su takte aigi su khangbiram khiroi aigi ming Meherali Chaudhuri sarkar gi thabak macha ama tawjari government advocate oijari chacha khangyeng khalai Amina na su thabak macha ama tawri damak mahai onthokna chawraba pham ama paibiri ai bu ngakpi gani kadai dagi chawru gabano saheb nacha mayam si yokpa ngamnaba asum hotna jabani aduga saheb ki ming aduga sinphambu chacha lakka tawi pakhe khumlakte tapna hairai aigi ming nongyai sinphamti kari haigadabano khangdre saheb lalon itik tek adum tawjabani hingnana ba tawba haibaduni o business yamna phaba sinphamni ningkha tamba yaba onthokna nungai jarini miwa misa tadaba nungai ba sinpham haiba ama leiba honade saheb karbar gi lenguba oirini ne adudi kari lamda lengbiruba Kolkata da thengnarakpani haiki nachana Kolkata da lengubra nongyai ngahak khanjanai khalluraga noktuna hairai aina chatluba mafam yamkhre saheb karbar gi nidana aihak Delhi romdagi lakjabani ibemaka Kolkata da thengnarakpani dokan oina phambiba jatla kadai da tawbiriba dokan tawjade mahajan amagi khutchoi khara chajabani adusu phai saheb hoi hojiki matamda lanai karbar tawba araiba thabak nate sel yamna paidrabadi karbar ngampot nate mahajan di jingthau pokpi asidagira
Nate Imphaldagini. Tanjasida Amina na mapabu kaurai. Apa, Amina amukta changlak'u hai. Saheb ai amukta changjarukige. Ani saheb. Amir nang chachaga wari sanaramu haramlaga changkhre. Amir sida phammo lau. Nangbu chak chadribara ne. Amir changlatuna phamlai. Chak kharadi chare ichega amuk chaminage ngairambani. Ichebu yamna nungsibra ne nangbu. Ichebudi karigi nungsirwai. Manasu aibu yamna nungsi luna tawi. Nungsi haidra mana. Hai ne. Mahana yamna kuina yumda halaktabasida aihak yamna nungaite. Aihak hek kapninglai. Nungyai Amir da munna yenge. Chumi Amir aiga lambida lakminnaba nachena nangbu tasoli. Nangini haiduna pochai yamna laikibani. Pirabra. Ai pot kaisu pamdeda. Ichebu nungsibagi wanida. Wadu hek tabda nungyai maithong langsili. Mahakna lairik tamba chatkibada aihak yumda hanjiningde. Mahakna chatkhraga aihak iche sang hoida lay. Oh kanano iche sang haibade. Iche gi mata ama lay. Aigi imanaba mawpa amasu lay. Aikoina iche sang kawi. Ai buluna tawi. Mahak aikoi gida hek lai. Iche sang layramdrabadi aihak yamna kaplamgani. Amir kapning tawrai. Mamai lukthaki animak tumin lainai. Amina changlakpa makoi animak khangaude. Chacha chak loire. Apa hoi chu chadriba natra. Amir dani chakiba makoi aibu ngairamle. Amir sukha jitang ni chabani haida. Suksang tang chabani da. Makot machaduna tamlai. Amina noklai. Hoine ichega amuk chasu ngaidana. Aikoi mayam amuk chaminarasi yarabra Amir. Yare macemna hairi. Aihak sem saruge. Amir nang chachage hek lakminaro. Ai hairake. Amina changkhre. Amir asum yenglambadagi hanglai. Chacha nangi yung kadaidano. Makha asumdani. Mail mari mangalapi. Aigi imanaba nangi nacha leibra. Nache gumbi ama hairamlaga khangtok thokhi. Aikoi iche gumbi. Ai yamna uningibo lairik tambra. Sem saduna khumlai. Lairik tamhanba ngamdeda Amir. Haima lairik tamdaba karigino chacha. Lairaba paisa leitaba yumgi thabak tawbiningai leitaba. Ami leitrane. Nongyai yengkhalai. Lakak tawi. Leite. Amir mamai mai thong langsili. Tangak yenglai. Adudi ichedu yamna waramani. Ai maga sak khangnaningi. Aikoi iche da haige masu khangnage haini. Iche na lairik tamba chatkringaida magi manakta chatlaga wari sanaba yai. Aigumba mawpa amatang leijaramlabadi mahak nungaini ko. Meherali changlakle. Saheb nachana chak thong. Mapa macha makhoi mayamak punna phaminare. Haurasine saheb. Meherali na hairi. Yare saheb Amir haurasi. Aidi ko na charage chachagi chak hapke oktraga. Chak ubaya mi amana ngasidi bhab yamna takreda macemna hai. Asub yamba chak sida amuk jo hapka doriba. Chaba ngamaroi dabanini. Amir phamaro charasi. Chak chaba hogatnare. Amir na nungyai tabu mayengi. Karino ama ningsinglakpagum Amir chakhum paikhatlaga lepi aduga hanglai. Chacha ichedi kanaga charamgani. Nangbu ngairammoidra. Nongai charambadu khamlep lepi. Mayam se lepnai. Magi paukum ngainaribagum tawi. Ai lakani haiba mahak khanglam loi. Pau thakide. Amina na mawpada chak charingaida wari saba hongnade hairakpada Amir tumin leikhi. Adubu minam hanam khangdriba icham chamba angangdugi mamit anina nongyaida hek yengbadudi tokte. Chacha aidi hauramgani thajadre. Amir na hairi. Chak charingaida wari saba hongnade haibadoi. Haubra hautabra hangbadi yaida. Mapa na hairi. Amuk makha tarai. Chabu yariba saheb. Ensangsu mathong chadre. Yamna haukre saheb. Kumlamlaga Amir romda. Hautrane Amir. Hawai thongbasi thum khara watli. Yamna hangkoina leijabi Nura Begum naglai.
Macemna hairei. Ensang mahaudi khangkhrapotni. Thum yakpabudi namdabana phabane ibungo. Thum namdababu namde haibagi wanida mayamak nolei. Wari sana na chak chaba loirakladuna Amirna Chachagi makhut masa hamdoknaba mafam takle ising maising thare. Loiraga gas room tana amuk mapa macha makhoi mayamna nongyaibu purakle. Meherali na furit khawdagi churup upu ama maikhet ka puthoklaglaga nonglai da lali. Saheb churup sibu Aihak churup thakchade saheb. Oh aikhoi di masi thadokpa ngamdre. Pothabiro driver du nganta lakpa yai. Saheb pu thilanba yagani. Thindrabasi yaida saheb. Gari da chatpana phai chacha yum lapi haibadai. Amir na yalai. Aduk yamna lapa nateda Amir. Honga tattana chatlibani. Pare hayeng no ngalaga khanaba haibaduni pothabiro. Chacha pothabiro. Phare ibema. Amir mapaga loinana ka adudagi thokre. Nongyai mathanta ngai horabada phamung manakta thariba chauki da changsiduna phami. Ihang hangba mityengna mayokna na phatliba mihut adomda yengtholai. Mapanda thaliba thaumaigi mainganda namiba nungsitki ipomda mihut mapada hauriba angangba bougainvillea singna hai humlibadu urai. Asum yenglamlaga chauki gi pambom anida makhut anina sauraga luruknana kariguma ama khanbagum tumin laiki. Kaya yamna kuirabanu khangde asumna khallingai Amir amuk changlaktuna mamangda leplei. Kari taure Amir nahak hojik phawa tumdri boira. Tumurani chacha wa ama tangke lakpani. Karingna aina icheda apabu hayeng nganta driver laktrabadi kaurunaba hairabani. Ichesu yarabani. Aisu chacha hoida chatluge haibada ichena yare. Aihak nganta hodoklake. Nongyai khangyen yengkhalai taping harai. Yamna thapi Amir khungamni wagani bungo nahakna sakhangnage haibana chemdo chacha nongma purake chatkanu chasidi. Chacha ichega saksu khangnage yumsu khangningduna tawbani. Ichena su ya haure. Ai itomta chatpa phatte hairaga ichesu hauge. Gari na chatpabu gari gi warudage. Chacha tumo numit thengle aisu tumurage. Pause haige lakpani. Bye bye. Makhut machadu hairamlaga magi chachagi paukum amuk ngairamdana leithokduna chatkhre. Nongyai karigumba ama haige haibagum makut thangalai. Chatkibana hankre. Khanghaudana hogatlaga khongkap ama ani chatluraga nongyai chaplepi amuk changsilaktuna hidan machadu da phamlai. Hidan nongada makut anina chejet pai maru lukthei. Phaklangi ghari da pung ani tabagi Kinglakpadu tabada hanna yengkhalai.